ngaikhoni chin lausing akhoi ki mai ngouthoknaba phajanaba cream gi matang madu matang da aiga chin lausing ga kainong tang sum haina jeba ko mafam marang khangdene ta phajaningi sina kari ginu hanbo question ko aduga hoi miyoi bani phajaningi ni adu da hairani yare fare adu matang ko adu da su lakhi doini lakpadi ko I'll come back to that ado si mangoina na akhoi ki RIMS ki doctor na haibada phawa thajadriba akhoi ki praja maya ko as RIMS ki doctor bu adu du hairi ne amata tamoina was RIMS ta bu yeng bahona de ka tawri ne ko maduda na doctor sing na haibada na thajadaba ngouthokpagi musanbagi wari na tabda laina gi kai gi ko tamuri ba mi du na haiba tam si ka ji lobi pote ba lodu si mam yauri ne aduga kari degree pai no kamain tawri no su khangdaba mi na hairapa wasina phabu phajagani ngoubu ngouthokani hai taradi he tamai mit tumsal lakanda siba na ba khang khai loi thajarani je kamai tawraga no sini ai question se silosing ai gi comparison khutau se pura kumai tabra ado point amuk la si RIMS ki doctor sing te yengu ko RIMS ta ka tamba satrani gan leiriba mayam ga do loina dum topper ngakta dum oirangani ai RIMS ka di mari hende ko ai ngonda ga mo kan torkani ai RIMS tamse tamte ke mari leina de just comparison am gi wari ne ba ko silosing gi asagi approach haigadra ntra mindset haigadra ada topper ngakta ne ba school gi topper sing adum loi oirangani adum yengbiu ko school da topper oiba khatang adagi board ki exam sing da topper oiba sing adu khatang natana ne adum competitive exam da su mi lesing kaya highly competitive oiba exam do adu gi du da su akhoi gi selection je tawra kanda rank wang na selection phanga kan tammi ne one of the best brains hai tare ko adu gi mi sing duna thaoina course MBBS ki course masing khatang tambada sahi manga makhai ne pulap changi se MBBS ki level phawdang gi han ba yeng matam da madumaina ka sahi manga makhai ka tamma kanda khoi gi practice tora kanda khoi ayuk nungda khang ngai ka hotna ra kanda tawraga haiba matam da lobi ponte mayam se ko aduga hairiba mi sina asai gi phajagani hairiba mi se si sina karamba degree paibano kanano kadai dei tamu urino ko si kemta question tawdana question haibadi mi du da hanguda tarasu isana khantadana ko kamai tawra kanda mai mi tumsala kanda mi mai tumsala kanda siba na ba khangna khai heta kamai tawra thajarino haiba sine si question sine aina hangning base koina product ama season ba matam da pot ama season ba matam da qualified oiba mi amana hairakta ba taraga di ko masi karino kamai tawrino haiba si amtang di akhoi gi mind da lakpham thokta bra hairiba pochi tawrome ba mi du gi di magi maral dum yam chawna leire mayam da namthak tobagi minambagi ko masagi on gain profit kharagi damakta ada sigi pochi ma leire ada kamai tawdana na phajabagi matang sida akhoi gi steroid ka yauri do steroid ki du sai petang palam gi steroid ka haise akhoi hidak piba matam da patient sing da piye ba ko piba se steroid pi ni haiba kan sida akhoi kamai tawi first pros and cons yeng doine ba masi pi dra di sungya mak yara roidra kaise ko ado piba taraga su magi dose se yamna khoina kai haitare section na yeng doini aduga dose ka se ahan ba piram ba sidagi khazik ka hanthara kanda to haiba kan su khudak ta ke ta tokpuna teba yamna systematically yamna mawong tana mawong marin tana kano tawri ne ba ko yam section na tawri ne haiba ni da steroid ka haise ko injection oiro tablet oiro or whatever form season matam da adu poto season na ba yaw ba khot pa ko madu ne ba tawmi da aduga atopa man phajabai matang se amtanga haige ba heta phajaningi se kamaina no kuchu se ta ngaura ge heta lo yarabu akhoi gi bollywood ta ka leiribe actress sing sigi manung da khoi priyanka chopra oine heta example lokhatsi ko deepika padukone oine heta lokhatsi moi si mi angauba mi sing oibro kuchu ngaubra ba aude moi kuchu ngaude ko moi gi film gi da makeup tawra khotla kanda adagi magi ngasai gi effects kai ka mayam ha pa kanda angau boina urambadi yai aduma asingbada real da ngauba mi sing nate ko tongan ba akhoi gi tongan ba event sing da u matam da dum yam laina khangmani mi angauba mi nate priyanka chopra ka hariba deepika padukone ka harise ado moi si sel ga leita dana ko ka haitare akhoi gi ngauthok na ba cream ga si leiba ngam da dana natraga doctor ga si tana ba ngam da dana adum muraga leiri ra mu haibadi eta koila do mui habadi natab tobu ngasai gi khoina fair oi ba haiba potto modi potto nate moi colors ada sidai dum khangbi ba yai ba sin lawsing tawdri si kari ginu maram lei bai ne natrani madugi pros and cons side effects adu ada mayam si loina khanara kanda long lasting oina chatpa yaroi haibadu khangbagi ne khangi dani sin lawsing
ꯉꯁꯥꯏꯒꯤ ꯇꯧꯔꯝꯃꯤꯕ ꯃꯤꯗꯨꯒꯤ ꯑꯣꯏꯅꯗꯤ ꯍꯣꯏ ꯃꯥꯒꯤꯗꯤ ꯀꯔꯤꯅꯣ ꯃꯗꯨꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯂꯩꯖꯔꯝꯃꯅꯤ ꯇꯣꯉꯥꯟꯅꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯕ꯭ꯂꯥꯏꯟꯂꯤ ꯍꯦꯛꯇ ꯊꯥꯖꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯃꯁꯨ ꯆꯦꯛꯁꯤꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯗꯨꯅꯦꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ